ꯇꯥꯕꯤꯔꯤꯕ ꯑꯃꯗꯤ ꯌꯦꯡꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛꯄꯨ ꯍꯦꯝꯆꯟꯗ꯭ꯔ ꯁꯣꯏꯕꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯅꯣꯂꯨꯛꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯅꯤꯄꯨꯔꯤ ꯋꯥꯔꯤ ꯇꯥꯃꯤꯟꯅꯁꯤ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜ ꯑꯁꯤ ꯃꯌꯥꯝꯕꯨ ꯉꯥꯏꯍꯥꯛꯇ ꯑꯣꯏꯔꯕꯁꯨ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯁꯦꯝꯖꯕ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜꯅꯤ꯫ ꯁꯣꯔꯦꯟ ꯂꯝꯄꯥꯛ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯑꯔꯣꯏꯕ ꯁꯔꯨꯛ ꯃꯤꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯤ ꯔꯣꯅꯤꯕꯥꯂꯥ ꯑꯣꯀ꯭ꯔꯝ꯫ ꯊꯥꯅꯤꯜꯅ ꯑꯗꯨꯗꯤ ꯑꯩ ꯍꯧꯖꯤꯛ ꯀꯩꯗꯧꯒꯅꯤ? ꯊꯥꯅꯤꯜ ꯊꯤꯟꯊꯕ ꯇꯧꯗꯅ ꯊꯥꯗꯣꯏꯅ ꯆꯠꯈꯤꯕ ꯃꯥꯏꯀꯩ ꯇꯝꯅ ꯇꯥꯟꯅꯔꯛꯂꯤ꯫ ꯊꯥꯗꯣꯏ ꯃꯄꯤꯁꯨ ꯇꯞ ꯇꯞ ꯇꯥꯔꯤ꯫ ꯃꯍꯥꯛꯅ ꯆꯠꯂꯤꯕꯗꯨ ꯃꯐꯝ ꯀꯗꯥꯏꯗꯅꯣ ꯈꯪꯖꯗꯦ꯫ ꯊꯣꯡꯒꯥꯜꯗꯨꯒꯤ ꯑꯣꯏꯔꯣꯝ ꯊꯪꯕ ꯂꯝꯄꯥꯛ ꯂꯩꯕ ꯃꯥꯏꯀꯩꯔꯣꯝꯗꯅꯤ ꯃꯍꯥꯛꯅ ꯆꯠꯂꯤꯕꯗꯨ꯫ ꯊꯥꯗꯣꯏꯗꯤ ꯂꯝꯄꯥꯛꯀꯤ ꯂꯝꯕꯤꯅꯤ ꯍꯥꯏꯕ ꯀꯥꯎꯕ ꯃꯈꯩ ꯆꯨꯝꯗ꯭ꯔꯤꯡ ꯂꯥꯛꯂꯤ꯫ ꯃꯁꯥꯗ ꯑꯀꯤꯕ ꯑꯃꯠꯇ ꯐꯥꯎꯗꯅ ꯊꯥꯗꯣꯏ ꯂꯝꯄꯥꯛ ꯇꯝꯅ ꯂꯥꯛꯂꯤ꯫ ꯃꯍꯥꯛꯅ ꯑꯁꯨꯝ ꯂꯥꯛꯄꯗ ꯃꯅꯤꯡꯗ ꯃꯤꯑꯣꯏ ꯈꯔ ꯆꯦꯟꯕꯗꯧꯅ ꯃꯈꯣꯜ ꯇꯥꯔꯛꯏ꯫ ꯑꯀꯤꯕꯗꯤ ꯐꯥꯎꯗꯦ꯫ ꯉꯥꯏꯍꯥꯛꯇꯨꯗꯤ ꯊꯥꯗꯣꯏ ꯃꯄꯨꯔꯣꯏꯕꯅ ꯁꯥꯎꯅ ꯉꯥꯡꯂꯛꯄ ꯋꯥꯍꯩꯁꯤꯡꯗꯨꯗ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯖꯗ꯭ꯔꯗꯨꯅ ꯉꯥꯏꯍꯥꯛꯇꯤ ꯑꯀꯤꯕ ꯐꯥꯎꯔꯝꯗꯦ꯫ ꯃꯅꯤꯡꯗꯁꯨ ꯌꯦꯡꯊꯣꯛꯂꯨꯗꯦ꯫ ꯊꯥꯗꯣꯏꯅ ꯈꯜꯂꯤ, ꯑꯍꯤꯡꯁꯤꯗ ꯀꯅꯥꯅꯣꯅꯦ ꯀꯣꯏꯆꯦꯟ ꯆꯦꯜꯂꯤꯁꯤꯕꯣ? ꯃꯈꯣꯜꯗꯨꯁꯨ ꯍꯧꯖꯤꯛꯁꯨ ꯂꯦꯞꯇꯅ ꯇꯥꯔꯤ꯫ ꯊꯥꯗꯣꯏ ꯃꯅꯤꯡꯗ ꯑꯣꯟꯊꯣꯛꯀꯦ ꯇꯧꯕꯒ ꯃꯈꯣꯜꯗꯨ ꯆꯞ ꯂꯦꯞꯈꯤ꯫ ꯂꯦꯞꯈꯤꯕꯗꯨꯗ ꯊꯥꯗꯣꯏ ꯃꯈꯣꯡꯗꯨ ꯑꯃꯨꯛ ꯊꯥꯡꯒꯦ ꯇꯧꯕꯒ ꯊꯥꯗꯣꯏꯒꯤ ꯇꯨꯡꯗ ꯑꯉꯥꯡꯒꯨꯝꯕꯅ ꯆꯦꯟꯕꯒꯨꯝ ꯗꯨꯛ ꯗꯨꯛ ꯂꯥꯎꯕ ꯃꯈꯣꯜ ꯑꯃ ꯌꯥꯝ ꯍꯧꯅ ꯇꯥꯔꯝꯃꯤ꯫ ꯅꯨꯄꯤ ꯃꯊꯟꯇ ꯑꯍꯤꯡꯗ ꯆꯠꯄꯁꯤꯗ ꯂꯩꯀꯥꯏꯒꯤ ꯌꯨ ꯊꯛꯄ ꯃꯤꯑꯣꯏꯁꯤꯡꯅ ꯁꯥꯟꯅꯔꯛꯂꯤꯕꯣꯏ ꯈꯜꯂꯗꯨꯅ ꯊꯥꯗꯣꯏ ꯁꯥꯎꯅꯤꯡꯂꯗꯨꯅ ꯃꯅꯤꯡꯗ ꯐꯠ ꯑꯣꯟꯊꯣꯛꯏ꯫ ꯀꯅꯥꯝꯇ ꯂꯩꯔꯝꯗꯦ꯫ ꯊꯥꯗꯣꯏꯅ ꯑꯃꯝꯕ ꯃꯔꯛꯇꯨꯗ ꯁꯨꯝ ꯌꯦꯡꯕꯗ ꯊꯥꯗꯣꯏꯒꯤ ꯅꯥꯛꯆꯦꯞꯅꯅ ꯅꯨꯄꯥꯒꯤ ꯁꯕꯥꯟ ꯃꯥꯟꯕ ꯑꯃ ꯈꯪꯁꯝ ꯁꯝꯈꯤ꯫ ꯊꯥꯗꯣꯏ ꯁꯥꯎꯅꯤꯡꯂꯗꯨꯅ ꯂꯥꯎꯔꯛꯏ, ꯑꯩꯕꯨ ꯅꯨꯄꯤꯅꯤ ꯍꯥꯏꯅ ꯎꯁꯤꯠꯇ꯭ꯔꯤꯕ꯭ꯔꯣ? ꯑꯗꯨꯛ ꯌꯥꯝ ꯀꯔꯦꯝꯅꯔꯤꯗꯨ ꯀꯩꯒꯤꯅꯣ? ꯅꯔꯦꯟ ꯄꯥꯜꯂꯗꯤ ꯑꯩꯒꯤ ꯃꯥꯡꯗ ꯊꯣꯛꯂꯛꯎ꯫ ꯅꯤꯁꯥ ꯄꯁꯥ ꯆꯥꯁꯤꯟ ꯊꯛꯆꯤꯜꯂꯒ ꯂꯩꯀꯥꯏꯒꯤ ꯅꯆꯦ ꯅꯆꯟꯕꯨ ꯄꯣꯛꯃꯤꯟꯅꯕꯅꯤ ꯈꯟꯕ ꯉꯝꯗꯕ ꯅꯈꯣꯏꯕꯨ ꯀꯔꯝꯕ ꯃꯈꯜꯒꯤ ꯃꯤꯅꯣ ꯍꯥ? ꯊꯥꯗꯣꯏꯅ ꯉꯥꯡꯂꯤꯕꯗꯨꯗꯤ ꯉꯥꯎꯁꯤꯟꯅꯕ ꯅꯨꯄꯥ ꯃꯆꯥ ꯑꯣꯏꯔꯕꯣꯏ ꯈꯟꯗꯨꯅ ꯉꯥꯡꯂꯨꯕꯅꯤ꯫ ꯊꯥꯗꯣꯏꯅ ꯉꯥꯡꯕꯒ ꯉꯥꯏꯍꯥꯛꯀꯤ ꯃꯐꯝꯗꯨ ꯄꯨꯝꯆꯤꯛ ꯆꯤꯛꯏ꯫ ꯊꯥꯗꯣꯏꯁꯨ ꯑꯃꯝꯕꯗꯨꯗ ꯍꯥꯏꯐꯦꯠ ꯀꯣꯌꯦꯡ ꯌꯦꯡꯂꯒ ꯃꯈꯣꯡꯗꯨ ꯊꯥꯡꯗꯅ ꯆꯠꯄ ꯍꯧꯔꯛꯏ꯫ ꯊꯥꯗꯣꯏꯅ ꯈꯣꯡꯊꯥꯡ ꯈꯔ ꯊꯥꯡꯕ ꯍꯧꯔꯛꯄꯒ ꯄꯨꯝꯆꯤꯛ ꯆꯤꯛꯂꯝꯕ ꯑꯗꯨ ꯃꯤ ꯑꯅꯤ ꯑꯍꯨꯝ ꯋꯥꯔꯤ ꯁꯥꯟꯅꯕꯗꯧꯅ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯅꯕꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯏ꯫ ꯊꯥꯗꯣꯏ ꯀꯔꯤꯁꯨ ꯊꯧꯁꯥꯗꯅ ꯑꯗꯨꯃꯛ ꯂꯥꯛꯏ꯫ ꯂꯝꯄꯥꯛ ꯌꯧꯗꯧꯕ ꯈꯖꯤꯛꯇꯪ ꯉꯥꯏꯔꯕ ꯀꯥꯟꯗ ꯊꯥꯗꯣꯏꯒꯤ ꯃꯈꯣꯡ ꯑꯣꯏꯗꯨ ꯀꯔꯤꯒꯨꯝꯕ ꯑꯃꯅ ꯐꯥꯕꯗꯧꯅ ꯇꯧꯔꯛꯏ꯫ ꯊꯥꯗꯣꯏ ꯃꯈꯣꯡꯗꯨ ꯃꯈꯥꯗꯗꯤ ꯌꯦꯡꯗꯅ ꯊꯥꯡꯕꯗꯨ ꯃꯈꯣꯡꯗꯨ ꯁꯠꯅꯕ ꯀꯟꯅ ꯍꯣꯠꯅꯩ꯫ ꯌꯥꯃꯟꯗꯕꯗꯒꯤ ꯊꯥꯗꯣꯏꯅ ꯃꯈꯣꯡꯒꯤ ꯃꯈꯥꯗ ꯌꯦꯡꯂꯛꯄ ꯃꯇꯝꯗꯗꯤ ꯏ ꯊꯥꯡꯗ꯭ꯔꯕꯒ ꯉꯧꯔꯣꯛ ꯉꯧꯕ ꯃꯈꯨꯠ ꯃꯆꯥ ꯑꯅꯤꯅ ꯃꯈꯣꯡꯗꯨ ꯌꯥꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯊꯥꯗꯣꯏ ꯑꯃꯝꯕꯗꯨꯗ ꯉꯧꯔꯣꯛ ꯉꯧꯕ ꯃꯈꯨꯠꯅ ꯌꯥꯟꯗꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯊꯥꯗꯣꯏ ꯈꯪꯕꯣꯏ ꯀꯩꯕꯣꯏ ꯈꯪꯆꯤꯡ ꯆꯤꯡꯕꯗ ꯃꯈꯨꯠꯇꯨꯅꯁꯨ ꯈꯪꯊꯥ ꯊꯥꯗꯣꯔꯛꯄꯗ ꯊꯥꯗꯣꯏ ꯃꯐꯝ ꯆꯥꯍꯧꯗ꯭ꯔꯗꯨꯅ ꯅꯥꯆꯦꯞꯅꯅ ꯍꯥꯏꯊꯔꯛꯄꯗ ꯂꯝꯕꯤꯒꯤ ꯃꯇꯥꯏꯗ ꯅꯨꯡ ꯑꯆꯧꯕ ꯑꯃ ꯂꯩꯔꯝꯕꯗꯨꯗ ꯃꯀꯣꯛꯇꯨ ꯈꯪꯌꯩ ꯌꯩꯁꯤꯟꯈꯤꯔꯝꯃꯤ꯫ ꯊꯥꯗꯣꯏ ꯃꯃꯤꯠ ꯎꯏꯔꯨꯝ ꯎꯏꯔꯨꯝ ꯃꯃꯤꯠꯇꯨ ꯇꯞꯅ ꯇꯞꯅ ꯑꯀꯣꯏꯕꯗ ꯌꯦꯡꯂꯛꯏ꯫ ꯃꯃꯤꯠ ꯏꯔꯥꯎ ꯂꯥꯎꯕ ꯈꯨꯃꯨꯛꯇꯪ ꯋꯥꯡꯕ ꯑꯉꯥꯡ 4-5ꯃꯨꯛꯅ ꯊꯥꯗꯣꯏꯗ ꯆꯥꯗꯧꯕ ꯌꯦꯡꯗꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯊꯥꯗꯣꯏ ꯑꯅꯥꯕꯒꯤ ꯆꯩꯅꯥꯒ ꯂꯣꯏꯅꯅ ꯒ꯭ꯌꯥꯟ ꯃꯥꯡꯈꯤꯔꯝꯃꯤ꯫ ꯁꯣꯝꯗꯅ ꯊꯥꯅꯤꯜ ꯊꯥꯗꯣꯏꯅ ꯆꯠꯈꯤꯕꯗꯨ ꯀꯗꯣꯝꯗꯅꯣ ꯍꯥꯏꯅ ꯀꯛꯉꯥꯎꯅꯗꯨꯅ ꯂꯩꯔꯤ꯫ ꯊꯥꯅꯤꯜꯅ ꯂꯥꯛꯄꯅ ꯌꯦꯠꯂꯣꯝꯗ, ꯊꯥꯗꯣꯏꯅ ꯆꯠꯈꯤꯕꯅ ꯂꯝꯄꯥꯛ ꯂꯩꯕ ꯑꯣꯏꯔꯣꯝꯗꯅꯤ꯫ ꯊꯥꯅꯤꯜ ꯐꯅꯌꯥꯝ ꯁꯥꯡꯅ ꯆꯠꯂꯨꯔꯦ, ꯑꯗꯨꯕꯨ ꯀꯅꯥꯁꯨ ꯎꯗꯕꯗꯒꯤ ꯑꯃꯨꯛ ꯍꯜꯂꯛꯇꯨꯅ ꯂꯝꯄꯥꯛ ꯂꯩꯕ ꯃꯥꯏꯀꯩꯔꯣꯝꯗ ꯂꯥꯛꯂꯔꯦ꯫ ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯃꯇꯝ ꯄꯨꯡ 1:45 ꯇꯥꯕ ꯑꯗꯨꯋꯥꯏꯗꯅꯤ꯫ ꯊꯥꯗꯣꯏ ꯃꯀꯣꯛꯇꯨ ꯆꯩꯅꯥꯗꯨꯅ ꯃꯀꯣꯛ ꯉꯥꯎꯔꯤ ꯉꯥꯎꯔꯤ ꯇꯧꯕꯗꯨꯗ ꯃꯀꯣꯛꯇꯨ ꯄꯥꯏꯗꯨꯅ ꯈꯨꯅꯤꯡꯒ ꯁꯧꯔꯗꯨꯅ ꯇꯞꯅ ꯍꯧꯒꯠꯂꯛꯏ꯫ ꯃꯃꯤꯠꯇꯨ ꯎꯏꯁꯤꯜꯂꯒ ꯃꯁꯥꯗꯨ ꯉꯥꯏꯍꯥꯛ ꯅꯦ ꯇꯥꯍꯜꯂꯤ꯫ ꯊꯥꯗꯣꯏ ꯉꯁꯥꯏꯒꯤ ꯊꯧꯗꯣꯛꯇꯨ ꯃꯊꯪ ꯃꯊꯪ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯊꯥꯗꯣꯏ ꯃꯃꯥꯏꯗꯨ ꯃꯈꯨꯠꯅ ꯅꯥꯟꯊꯗꯨꯅ ꯌꯦꯡꯂꯛꯏ꯫ ꯃꯍꯥꯛꯅ ꯂꯩꯔꯝꯂꯤꯕ ꯃꯐꯝꯗꯨ ꯎꯕꯗ ꯊꯥꯗꯣꯏ ꯃꯈꯣꯡ ꯇꯤꯡꯊꯣꯛꯇꯨꯅ ꯐꯝꯂꯝꯕꯗꯒꯤ ꯃꯐꯝꯗꯨ ꯎꯕꯗ ꯉꯛꯄꯣꯏ ꯀꯩꯕꯣꯏ ꯃꯈꯨꯠ ꯑꯅꯤꯃꯛꯅ ꯃꯅꯤꯡꯗ ꯉꯥꯛꯇꯨꯅ ꯂꯩ꯫ ꯊꯥꯗꯣꯏ ꯂꯩꯔꯤꯕ ꯃꯐꯝꯗꯨ ꯀꯗꯥꯏꯗꯅꯣ ꯍꯥꯏꯕ ꯀꯣꯏꯌꯦꯡ ꯌꯦꯡꯏ꯫ ꯃꯝꯕꯒ ꯃꯐꯝꯗꯨ ꯃꯌꯦꯛ ꯁꯦꯡꯅ ꯎꯔꯝꯗꯦ꯫ ꯇꯞꯅ ꯍꯧꯒꯠꯂꯛꯄꯗ ꯃꯀꯣꯛꯇꯨ ꯉꯥꯎꯔꯗꯨꯅ ꯃꯃꯤꯠ ꯎꯏꯁꯤꯜꯂꯒ ꯃꯈꯨꯠꯅ ꯃꯀꯣꯛꯇꯨ ꯄꯥꯏꯗꯨꯅ ꯂꯩ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯃꯨꯛ ꯃꯃꯤꯠꯇꯨ ꯄꯥꯡꯗꯨꯅ ꯑꯀꯣꯏꯕꯗꯨ ꯀꯣꯏꯌꯦꯡ ꯌꯦꯡꯂꯤ꯫ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇꯒꯤ ꯈꯔ ꯆꯠꯂꯒ ꯑꯉꯥꯡ ꯈꯔ ꯁꯥꯟꯅꯕꯗꯧꯅ ꯆꯦꯟ ꯆꯣꯡꯗꯨꯅ ꯅꯣꯛ ꯈꯦꯔꯒ ꯁꯥꯟꯅꯕꯒꯤ ꯈꯣꯟꯖꯦꯜ
Thadoi tariba khonjel du masada hainadaba faurai. Khonjel singdu akibagi moongda nokheba asum hengale. Thadoi khonjel du asum tarakpada manakong du makhutna mensinduna khuru kuntharaga nontharaga leiki. Mama, mama, aibu amukta kanbiyo. Ayam kire mama. Mama nangbu kadaida leibage. Asumna Thadoi manakong menduna leirambadagi khanghaudana maikai khangdana tarakliba khonjel aduda macindagi machavu nausonana kauroi. Adubu khonjel adu masa makhadi tarakhidre. Thadoi hogatuna maikai khangdana mafamdu koina chattuna machavu thiri. Thadoina asum thirakpada mahakti akoibada mi leibadawna samin phaurai. Thadoi mawongdu khangbadagi masadu kiba phaurakle. Khonjel thokna machavu kaurakli adubu amamba urak waraktuda kanana sumana kauribudu taramde. Thadoi mamai mamitsu humang ngakta ngaire angangna kappa nokpagi khonjel tana mafam adu nillare. Thadoigi maningda sor sauna honduna mi ama leppadawna tawrammi. Thadoi su kimalladuna yengthokpa ngamda masada illiba phidu makhutna kanna paisillaga mamit uisilduna lei. Maningda leiriba misaktu manakong mayada asum naksilakpagum makhol hoba henjilei. Thadoi madu fawba mamitu panglamde. Kimanbana mamaidusu humang kaba helai. Thador sor sao chauna honduna akibudu pathana bhonajai. Ngasagi tarib khonjel du nganglakpa haurai. Manakong mayada yam nasonana doi doi. Thadoi khonjel du tabda mamit usilamadu phat panglaklaga maningda phat onthorai. Kanasu leiramde Thadoi sor sangna honthai. Mamaidu nongkhatlaga leithorakpada Rohit mamit nama yaudana makhyatuna khadangda thrak yantharaga mamai pumba ing naingna pungangangaduna nokmi Thadoida yengduna leirambadu ubda Thadoi kiman kibai mayaina kanna lauramlaga Thadoi mafamdu thadoklaga amamba maraktuda chelakli. Khara chelaklaga karigumba amada palladuna Thadoi tusillammi. Thadoi tubaduda makhudu naraduna haipet hogatlaga makhudu noirammi. Makhongdu amuk konsinge tawda mon lauba pot amada makhongna thenglammi. Thadoi posaktu karino haiduna makhutna haipet marubda mi amagi masa oirammi. Thadoi khangprek khangduna pakhatuna makhuttu phat chingchili. Adubu kari wakhaldagino khangdana makhutna amuk paige tawi. Makhuttu thak niklaga posaktuda amuk pairaga sangna naloi. Misaktu ahan dinatte angangi masani. Thadoi kisuki pasu pakhat yengsu yengning amambaduda mamaidu haipet thangalli. Uraktagi thabalgi mangal khara phaujilakpududa misaktu kanano haiba mayek purat sengna udrabsu Thadoi machanupi langleni haiba khangle. Thadoi machanupi ubada pukning nungsiraduna pakhotpoi ngakpoi kariboi machabu mathada chetna konsilli. Imagi sana kaino nangna tawramlibasibo. Thadoi machadu tawpang khangjade angangdu sor holibra yengi. Sor holamdre Thadoi ningsinglai. Ngasai angangsingduga loinana machagi thawaisu yawi haiba khangjarai. Tanjaduda mi khara lakpagi sahum phanglai. Thadoi thinthaba tawdana langlenbu pangkhatlaga ujau amagi marumda leisillaga leirami. Khonjel sing adu asum naksillai. Thadoi masadu tasillaga tuminna machabu kolli. Pokta ngairiba angang machana kappagi khonjel Thadoi gi manak yam nakna tarami. Thadoi mamaidu leithoklakpaga yengbadasu ngamda machabu chetna konsillaga apkiba khangjari. Thadoina leiriba nakan amadana angang khara murum sonbadawna khonjel tari. Thadoi khonjel singdu taba ngamdraduna machabu pamduna mafamdagi khara chenthoraket haiduna hogolakpaga Rohit yenghaidraba saktamduga Thadoida sauna yengduna mamangda leirami. Thadoi madu ubada maning onthoklaga amuk chenge tawda angang anina mamangda thatlaga mamit ngaksang ngangna yengduna leirami. Thadoi tawphang khangdraduna nakan yengduna nakangi maningda makhongdu tapna maning halli. Rohit amadi angang singdu Thadoi gi manakta changsilai. Thadoi maning sim halakpada maningdagi masada illai. Thadoi macha langlenduga loinana uplaga tai. Thadoina hoguttabida onthoklaga yenglubda machang langlena nokmi tawraga leirambadu ubada ngakna magi manakta leirambadawna kanano amuk yenglai. Macha langlendi hanagum mamit uisinduna machi lengdana leirami.
amuk nokliba langlen da amuk yenglei madusu langlen noktuna yenglakli thadoi khangle macha langlen gi thawai ni haiba karino nakhoina tawriba jibo ai khang bada ware asumna otpi gadabi saru ai bu hatlo aduga mara leitaba ai gi isabudi thadokpi ha ha thadokpa ha ha nasabu thadokpa aduga nangbusu ekhoina tarai na kaidamungda hatloi ai buna hang otkiba aduga anang singsibu na hakna minum silaitana hakkibugi nangbu ekhoina laknagani aduga anang sibusu ekhoina puraga sakkani nate adumna tawbiganu mara leitaba isa sidangdi mapada sinabiu hatlabusu aibu nakhut pena nakhoina hatningba mongda waningba aingonda pena otpiu isa sidangdi thadokpi yaroi madu sukya yaroi ahing sinal loirakpada namana sagisu aroiba oyabani Rohit amadi angang singdu akiba saktam singduga yenghaidraba maongda nokle mafamdu makhoina nokpada nilami thadoi mahak hinglaroi khangle adubu masabudi hinghaningbani adubu upaidi lejada masabu mathada thamduna kaptuna masagi mamaibu nanzarai imagi sana imana apangbi oirubana phataba kya torubana ngasidi ima isa kuina leibidong haiba tamlamdre nang nama aibu warauganuko mathang mapok haibduna leiramlabadi imasu afabi mama haibdo oiduna isabu imagi ihan hana phangba isa oijage ko imana isabu nungsibadi isor maha khakana khangbibane imagi sana nang imabu warauganuko thadoi kaptuna masabu nungsina supirami thadoi gi mamitki mapidu langlen gi mayada drop ama takhirami pi gi drop tuna langlen gi thawai mayam duga nok tuna leirambadagi langlen gi hakchang da changkhirami thadoi di langlen gi thawai du changkhiba uhoba natte rohit na langlen gi thawai changkhiba ubada rohit sauraduna mamitagi i tarakle tanja duda su thanel mafam dudagi laptakna thadoi bu duna lakpagi khonjel tarakle khonjel du tabada rohit thadoi da yenglai aduga angang singduda muk yenglai angang singduna thadoi bu makhut amamam paiduna chinglaga pukhre thadoi su thanel bu kauge haina kayara khona je adubu khonjel thokpadi ngamlamde langlen mamitu tabli panglei tapna hogalaga mana leiramliba mafamdu ubda ngakna koibdu yengi uwana thallaba mafamdu ubda mangga mambaga angang oibaga kiraduna makol thokna kaplei thanel langlena kaplakpadu tabada khonjel du tamna chelakpa matamdadi machanupina kaptuna leirambaduda thanel chensillaga machabu konsilli tanjaduda thadoigi ahuba khonjel ama tarai thanel amadi langlen khonjel dugi maikai de yingi langlen di khangjaba natte thanel di thadoi sire haiba khangle thanel nungai tabdi phaujai thanel na langlen bu pamduna purakle langlen mapala kolaga pambanina mamaidu maning lomda olli ngasai ki takhiba khonjel du da yenglubda rohit hanagi saktamda angauba visual setladuna langlen da nokpet tawna yenglaga makhut haiduna matakta mathanta paikhraduna mami sami mangkhre langlen di khangjadabanina ngakna adumak yengli madu yengluraga makhada yengtharakpada angang khumuk wangba singdu langlen da laknaduna kaurai aduga angang amadi yamna sauna langlen da utup amana langlai thanilna langlen bu pamduna chatlambadagi karigumbagi makhol pop lawba ama tarami thangnaba mikupta langlen kan lawrai matang asida SOREN LAMPAK haribo wari asi loisinjare makha taba wari sing hapcharake haijabag loinana tabire wari yengbiribu khudingmakpu Hemchandra Soibam da amkana kurumjari